PhD having health and wellness. Haksan magi yai pathawan nangda aikoi pulama haksan kawan nangda apawa nungaya kawan musim oleh menjuta lainnya ibam mesti protection lo menjuta dokter sang atau menjuta lagi subcenter menjadi tak mesti ada yang berlaku oleh itu kita harus menjuta PAC की लेवल दा फंगिबा ट्रीटमेंट से फैसिलिटीज सिगा चाम अनाना फंगकदोरी बने बको अरसी मयाम पुलमना अबै मयाम पुलमना गसिगे ताला से लोगा आइना मयाम पुलमना विजन इन मेसेज थी असुनी दना हमसे वो नेशनल हेल्थ मिशन अबै की दमकता थुंगंगदे लेनिबा अबै मयाम की दमकता करा माइंड करोगना हेल्थ फैसिलिटीज से अगर हंगदगी अपदी सेन संगना लेमना कर मयाम दा हेल्थ तोलबगी दमकता प्रोग्राम मयाम अमा पाइखलाइनेबा अदुना हौजी अबैना सिदा वेलनेस ओलगदी हौजी कमाइन तौदगी न हाइबा जमाया अबैगी सबना हाइबा पाइदगी नगना युंगा एक खोंगा थोबदा लाइदा लाइन मया ना हाइ अबैना ट्रांसपोर्ट मम मगद चलगा येंबगी पैसा दो तिंगना हाइदना अबैगी PAC सा हेल्थ एंड वेलनेस दा ऑपरेट तौबहिनेबा अदसिगी आयुष्मान भारत सिगी मदुगी नदी अबैना मी अमदा हाइदि चाहिए अमदा लुपा लाख मा पीबा याबदी स्कीम से लैनिबा अदा अबैना प्रॉपर चैनल दा चत्तबा तारगदी सिगी स्कीम दा लैनिबा फमो तो पैसा से फमोइदोरेनेबा अदुना अबैना अबैगी आई सबना हाइजरबदा एग्जांपल ओइना पिजरबदा अबैगी गोविंदग्राम की विलेज दा लैनिबा मिसिंजिना अबैना एनी हाइदि स्क्रीनिंग तौनिबा मतमजिदा अबैना सिगी अचखोगी सब सेंटर सिदा हाना लागिरबा काजिदा सिदा हाना स्क्रीनिंग तौरबा मतमदा अदुदगी अबैगी PH दा चलगनी असदा येंबा ngambagana अबैना सिदा येंबा ngambagi हाइदि अदुगी प्रॉब्लम को सॉल्व करनी ngамдрagana असदा लैगिबा नर्स मयामजना PH दा रिफर तौरगा अबैना हजिक कना हजिक सब सेंटर सिदा नर्स अममदा अबैना टेबलेट अममम पीनेबा मदुदना हजिक पेशेंट लाइबा खुदिमकी माई मागी ID अममम जनरेट तौरगा मागी ट्रीटमेंट से करी पिदोरिनो करी तौदोरिनो हाइबसे बसे अबैना PH दा डॉक्टर फमदना लैबसे बसिगा टेलीपैथी तौरगा काना वारी साना काना लाइबा पेशेंट सिगी करी ट्रीटमेंट पीनी हाइबो हंगगा लोइना तौबा याबा स्वाइना फैसिलिटीज लौरेबा सिगी मतांगदा करीबा पेशेंट जिला आदि मागी अतै प्रॉब्लम लैरगदी अदुदना स्क्रीनिंग तौ डॉक्टर स्क्रीनिंग तौबा दरकार तारगदी PH दा थाबीबा सुमाइना अबैगी सिस्टम अमा लैजरीबो अदुना मयाम पुनमक्सना अबैना हेक अहम सिदा अबैगी सब सेंटर सिदा हेल्थ वेलनेस ओलबदिना असि कानदा चक्तिगनो सिगी थ्रुदा लोइना तौदबनेबो अदगी अबैना Sudah kemana lagi pak? Aku ini lima ini lena magi
ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯍꯦꯜꯊ ꯋꯦꯜꯅꯦꯁ ꯍꯣꯠꯅꯕ ꯖꯒꯥꯁꯤꯗ ꯁꯤꯗꯒꯤ ꯍꯥꯟꯅ ꯃꯤꯡ ꯆꯜꯂꯕ ꯃꯇꯨꯡꯗ ꯃꯊꯪꯗ ꯀꯣꯄꯔꯦꯠ ꯆꯠꯄꯤꯌꯨ ꯁꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ ꯍꯥꯏꯔꯤꯕ ꯁꯤꯒꯨꯝꯕ PHSC ꯂꯩꯕ ꯃꯌꯥꯝꯁꯤꯗꯒꯤ ꯍꯦꯜꯊ ꯑꯦꯟड ꯋꯦꯜꯅꯦꯁ ꯁꯦꯟꯇꯔ ꯇꯔꯥ ꯈꯟꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯑꯁꯤꯒꯤ PHSC ꯑꯃ ꯑꯩꯈꯣꯏꯒꯤ ꯍꯦꯜꯊ ꯑꯦꯟड ꯋꯦꯜꯅꯦꯁ ꯁꯦꯟꯇꯔ ꯑꯣꯏꯅ ꯈꯜꯂꯛꯄꯁꯤꯃ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯖꯕ ꯇꯥꯏ ꯃꯁꯤꯒꯤ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏ ꯃꯥꯒꯤ ꯀ꯭ꯔꯦꯗꯤꯠꯁꯤꯃꯗꯤ ꯑꯩ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯖꯔꯒꯗꯤ PHCꯒꯤ ꯑꯩꯈꯣꯏꯒꯤ ꯃꯦꯗꯥꯝ ꯔꯦꯕꯤꯀꯥ ꯑꯣꯐꯤꯁꯔ ꯏꯟꯆꯥꯔꯖ MO ꯏꯟꯆꯥꯔꯖ ꯃꯥꯒꯤ ꯁꯥꯔꯚꯤꯁꯁꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯁꯔꯀꯥꯔꯅ ꯔꯤꯀꯒꯅꯥꯏꯖ ꯇꯧꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏ PHCꯒꯤ ꯃꯈꯥꯗ ꯂꯩꯕ PHSC ꯑꯃꯗꯤ ꯍꯥꯏꯕꯗꯤ ꯃꯈꯣꯏ ꯇꯧꯔꯤꯕ ꯁꯥꯔꯚꯤꯁꯁꯤ ꯌꯦꯡꯉꯒ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯦꯜꯊ ꯑꯦꯟड ꯋꯦꯜꯅꯦꯁ ꯁꯦꯟꯇꯔꯗꯁꯨ ꯑꯣꯟꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯀꯔꯤ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯂꯧꯕꯤꯔꯛꯄꯁꯦ ꯃꯁꯤ ꯑꯁꯦꯡꯕꯗꯤ ꯑꯩꯈꯣꯏꯒꯤ MO ꯏꯟꯆꯥꯔꯖꯀꯤ ꯃꯥꯅ ꯄꯤꯕꯤꯔꯤꯕ ꯑꯩꯈꯣꯏ ꯃꯤꯌꯥꯝꯗ ꯄꯤꯔꯤꯕ ꯁꯥꯔꯚꯤꯁꯁꯦ ꯑꯩꯈꯣꯏ ꯃꯁꯤ ꯀꯔꯤ ꯍꯥꯏꯅꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯄꯦꯟꯕꯤꯕ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯁꯤ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯆꯠꯈꯤꯒꯗꯕ ꯉꯥꯛꯇꯅꯤꯀꯣ ꯂꯩꯍꯧꯒꯗꯧꯔꯤꯕ ꯕꯤꯜꯗꯤꯡꯁꯤꯗꯤ ꯒꯣꯚꯔꯟꯃꯦꯟꯠ ꯒ꯭ꯔꯥꯎꯟꯒꯤ ꯑꯣꯏꯅ ꯍꯥꯏꯗꯤ ꯄ꯭ꯔꯖꯥꯁꯤꯒꯤ ꯑꯣꯏꯅ ꯂꯩꯍꯧꯒꯗꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅꯁꯤꯁꯨ ꯍꯥꯏꯗꯤ ꯑꯃꯨꯛꯇꯪ ꯆꯪꯉꯒ ꯂꯩꯗꯅ ꯍꯥꯏꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯍꯥꯏꯗꯤ ꯍꯦꯛ ꯉꯥꯡꯕꯁꯨ ꯃꯤꯅ ꯁꯥꯎꯅꯕ ꯃꯑꯣꯡꯗ ꯅꯠꯇꯕ ꯂꯩꯗꯅ ꯑꯗ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯅꯨꯡꯒꯤꯁꯤꯕꯨꯁꯤꯅ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯐꯖꯅ ꯇꯧꯕꯤꯔꯝꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯑꯃꯨꯛꯇ ꯌꯦꯡꯁꯤꯟꯕꯤꯅꯕ ꯑꯩꯅ ꯃꯌꯥꯝꯅꯁꯨ ꯁꯤ ꯑꯝꯇ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯇꯧꯕꯗꯤ ꯑꯩꯈꯣꯏꯒꯤ 7 ꯂꯥꯈ ꯁꯤꯗꯒꯤꯗꯤ ꯍꯦꯟꯅ ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯏꯌꯦꯕꯀꯣ ꯑꯗ ꯃꯈꯣꯏꯒꯤꯁꯨ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥ ꯑꯃꯗꯤ ꯄꯤꯔꯤꯁꯦ ꯁꯨꯃꯥꯏꯅ ꯀꯔꯤ ꯍꯥꯏꯅꯤ ꯔꯨꯝ ꯑꯃ ꯍꯥꯏꯔꯦ ꯑꯦꯠꯂꯤꯁ ꯍꯥꯏꯗꯤ ꯌꯣꯠꯀꯤꯗꯤ ꯆꯦꯛ ꯇꯧꯅꯕ ꯁꯨꯃꯥꯏꯅ ꯔꯨꯝꯁꯤꯒꯤ ꯁꯤꯡ ꯆꯥꯎꯕ ꯑꯗꯒꯤ ꯃꯥꯒꯤ ꯀꯂꯔꯅ ꯁꯤ ꯁꯪꯒꯗꯕꯅꯤ ꯑꯗꯒꯤ ꯇꯤꯅꯥꯒꯤ ꯃꯆꯨꯅ ꯁꯤ ꯁꯪꯒꯗꯕꯅꯤ ꯀꯥꯏꯅ ꯃꯥꯒꯤꯁꯨ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥ ꯑꯃ ꯂꯩꯖꯔꯤꯕꯀꯣ ꯃꯗꯨ ꯂꯩꯔꯒꯁꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯆꯪꯉꯒ ꯑꯃꯨꯛꯇ ꯌꯦꯡꯁꯤꯟꯕꯤꯅꯕ ꯀꯣ ꯑꯩꯈꯣꯏꯒꯤ ꯂꯟꯃꯛꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯇꯨꯡ ꯑꯣꯏꯅ ꯍꯥꯏꯗꯤ ꯂꯩꯍꯧꯅꯕ ꯃꯑꯣꯡꯗ ꯍꯥꯏ ꯅꯍꯥꯟꯋꯥꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯊꯕꯛ ꯇꯧꯔꯒ ꯍꯦꯛꯇ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯍꯥꯏꯅ ꯈꯪꯗꯅ ꯑꯗꯨꯗꯒꯤ ꯌꯦꯡꯗꯕꯗꯒꯤꯀꯣ ꯍꯥꯏꯗꯤ ꯀꯨꯏꯅ ꯆꯠꯀꯗꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯑꯗꯨꯝ ꯊꯨꯅ ꯂꯣꯏꯁꯤꯟꯕꯁꯨ ꯌꯥꯎꯏ ꯃꯗꯨ ꯇꯧꯗꯅꯕ ꯑꯩꯅ ꯃꯌꯥꯝꯗ ꯈꯔ ꯆꯪꯉꯒ ꯑꯃꯨꯛꯇ ꯌꯦꯡꯁꯤꯟꯕꯤꯅꯕ ꯁꯤꯁꯨ ꯑꯩꯅ ꯃꯌꯥꯝꯗꯒꯤ ꯑꯩ ꯑꯃꯨꯛꯇ ꯌꯦꯡꯁꯤꯟꯕꯤꯌꯨ ꯍꯥꯏꯗꯅ ꯁꯤꯃꯁꯨ ꯍꯥꯏꯖꯅꯤꯡꯕ ꯍꯦꯟꯅ ꯍꯥꯟꯅ ꯂꯩꯅꯕ ꯇꯥꯏ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯔꯁꯤ ꯁꯕ ꯁꯦꯟꯇꯔ ꯑꯣꯏꯅ ꯑꯩꯈꯣꯏ ꯂꯩꯔꯝꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯍꯦꯜꯊ ꯋꯦꯜꯅꯦꯁ ꯁꯦꯟꯇꯔ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯃꯤꯡ ꯍꯣꯡꯂꯒꯗꯕ ꯑꯃꯗꯤ ꯍꯦꯟꯅ ꯊꯕꯛ ꯆꯥꯎꯊꯣꯛꯒꯗꯕ ꯖꯒꯥ ꯑꯃ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏ ꯕꯤꯜꯗꯤꯡ ꯑꯁꯤ ꯍꯥꯟꯅ ꯂꯩꯔꯤꯁꯤꯗꯒꯤ ꯍꯦꯟꯅ ꯃꯇꯤꯛ ꯆꯥꯅ ꯑꯩꯈꯣꯏ ꯁꯦꯝꯒꯠ ꯁꯥꯒꯠꯇꯕ ꯌꯥꯗꯕ ꯃꯔꯝꯅ ꯑꯩꯈꯣই ꯃꯦꯗꯥꯝ ꯍꯧꯖꯤꯛꯇ ꯑꯩꯈꯣই ꯍꯥꯟꯅꯗꯤ ꯌꯥꯝꯅꯗꯤ ꯈꯪꯗꯦ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯁꯤꯠ ꯁꯦꯝꯕꯗꯧꯅ ꯑꯩꯈꯣꯏ ꯈꯟꯖꯔꯝꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯦꯗꯥꯝ ꯐꯣꯡꯗꯣꯛꯂꯤꯕꯗ ꯑꯩꯈꯣꯏ 7 ꯂꯥꯈꯀꯤ ꯏꯁꯇꯤꯃꯦꯠꯇ ꯑꯩꯈꯣꯏ ꯊꯥꯗꯕꯤꯔꯛꯄꯅꯤꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯅꯛꯅ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯔꯛ ꯇꯥꯏꯕꯤ ꯍꯦꯟꯅ ꯃꯤꯠꯌꯦꯡ ꯆꯪꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯑꯩ ꯊꯝꯖꯒꯦ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣꯗ ꯑꯔꯥꯞꯄꯗ ꯂꯩꯕ ꯃꯤꯁꯤꯡꯗꯤ ꯅꯣꯡ ꯐꯥꯗꯣꯛꯇꯗꯤ ꯆꯪꯒꯗꯕ ꯑꯃꯗꯤ ꯍꯦꯟꯅ ꯑꯩꯈꯣꯏ ꯐꯦꯁꯤꯂꯤꯇꯤ ꯐꯪꯒꯗꯣꯏꯁꯤ ꯀꯅꯥꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯑꯅꯛꯄꯗ ꯂꯩꯕꯁꯤꯡꯁꯤꯅꯤ ꯑꯅꯛꯄꯗ ꯂꯩꯕꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯆꯦꯛꯁꯤꯜꯍꯧꯗ ꯇꯥꯔꯒꯗꯤ ꯉꯁꯤꯃꯛ ꯑꯩꯈꯣꯏꯅ ꯂꯩꯅꯔꯤꯕ ꯌꯨꯝ ꯀꯅꯥꯒꯤ ꯃꯇꯦꯡ ꯁꯥꯕꯅꯣ ꯏꯁꯥ ꯏꯁꯥꯒꯤ ꯃꯇꯦꯡ ꯁꯥꯕꯅꯤ ꯏꯁꯥꯅ ꯑꯣꯏꯍꯟꯅꯤꯡꯕ ꯃꯑꯣꯡꯗ ꯑꯣꯏꯍꯟꯒꯗꯧꯔꯤꯕꯅꯤ ꯑꯗꯨ ꯄꯨꯝꯅꯃꯛꯇꯣ ꯑꯩꯈꯣꯏ ꯈꯜꯂꯒ ꯃꯤꯁꯇ꯭ꯔꯤ ꯑꯃꯅ ꯑꯩꯈꯣꯏ ꯍꯦꯛꯇ ꯑꯣꯏꯍꯟꯒꯦ ꯈꯟꯕ ꯋꯥꯈꯜꯂꯣꯟꯗ ꯆꯠꯈꯤꯗꯅꯕ ꯑꯩꯈꯣꯏ ꯂꯩꯕꯤꯔꯤꯕ ꯑꯅꯛꯄꯗ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯀ꯭ꯂꯕꯀꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯩꯈꯣꯏ ꯚꯥꯞ ꯇꯥꯕꯤꯔꯀꯥꯟꯗ ꯃꯨꯟꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯂꯟꯅꯤ ꯂꯩꯍꯧꯒꯗꯣꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯁꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯇꯨꯡ ꯀꯣꯏꯅ ꯂꯩꯍꯧꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯌꯦꯡꯁꯤꯟꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯑꯩ ꯊꯝꯖꯒꯦ ꯃꯐꯝ 10 ꯑꯩꯈꯣꯏ ꯈꯟꯒꯠꯄꯗ ꯃꯦꯀꯣꯂꯥꯒꯤ ꯑꯈꯟꯅꯕ ꯑꯩꯈꯣꯏ MO ꯏꯟꯆꯥꯔꯖꯅ ꯍꯦꯟꯅ ꯆꯦꯛꯁꯤꯟꯅ ꯑꯩꯈꯣꯏꯒꯤ ꯇꯧꯕ ꯌꯥꯎꯅ ꯈꯟꯅ ꯇꯧꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯑꯃ ꯑꯩꯈꯣꯏ ꯃꯁꯛ ꯈꯪꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯑꯁꯤꯒꯨꯝꯂꯕ ꯁꯦꯟꯇꯔ ꯑꯣꯏꯅ ꯂꯩꯔꯝꯕ ꯃꯐꯝ ꯑꯁꯤ ꯍꯦꯜꯊ ꯑꯦꯟड ꯋꯦꯜꯅꯦꯁ ꯁꯦꯟꯇꯔ ꯃꯐꯝ 10 ꯑꯣꯏꯕꯗ ꯑꯩꯈꯣꯏꯒꯤꯁꯤ ꯌꯥꯎꯕꯤꯔꯛꯄ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯉꯁꯤ ꯑꯁꯤꯒꯤ ꯀꯦꯟꯗꯤꯗꯦꯠꯁꯤꯅ ꯑꯩꯈꯣꯏ ꯇꯤꯟꯕꯤꯔꯤꯕ ꯉꯁꯤ ꯇꯤꯟꯕꯁꯤ ꯈꯛꯇ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯍꯟꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏ MO ꯏꯟꯆꯥꯔꯖꯀ ꯑꯩꯈꯣꯏꯒ ꯄꯥꯎ ꯈꯤꯇꯪ ꯐꯥꯎꯅꯕ ꯋꯥꯠꯄꯒꯤ ꯑꯩꯈꯣꯏ ꯀꯩꯅꯣꯝꯈꯛ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯑꯩꯒꯤ ꯋꯥꯈꯜꯗ ꯂꯩꯖꯩ ꯃꯁꯤ ꯇꯧꯕꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯦꯀꯣꯂꯥꯒꯤ ꯂꯩꯕꯤꯔꯤꯕ PHC ꯁꯦꯟꯇꯔꯁꯤꯅ ꯀꯣꯟꯕ ꯖꯒꯥꯗꯒꯤ ꯑꯩꯈꯣꯏꯒꯤ ꯖꯒꯥꯁꯤ ꯌꯥꯎꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯖꯒꯥꯒꯤ ꯑꯣꯏꯕ
ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯑꯦꯋꯥꯔꯅꯦꯁꯁꯤꯗ ꯈꯔ ꯌꯥꯎꯕꯤꯔꯒꯗꯤ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯅ ꯚꯥꯞ ꯇꯥꯃꯤꯟꯅꯔꯀꯥꯟꯗ ꯇꯧꯒꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯗꯒꯤ ꯉꯥꯡꯅꯔꯤꯕꯁꯤ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤ ꯑꯩꯈꯣꯏ ꯚꯦꯛꯁꯤꯟꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯤꯕ ꯃꯥꯅ ꯄꯣꯜꯂꯤꯕ ꯖꯒꯥ ꯑꯁꯤꯒꯤ ꯃꯤꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯍꯦꯜꯊ ꯑꯦꯟ ꯋꯦꯜꯅꯦꯁ ꯁꯦꯟꯇꯔꯁꯤ ꯑꯃꯈꯛꯇ ꯑꯣꯏꯕꯅꯤꯅ ꯃꯁꯤ ꯐꯥꯎꯔꯒ ꯆꯦꯂꯦꯟꯖꯁꯤ ꯄꯥꯋꯔ ꯆꯦꯂꯦꯟꯖꯁꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯦꯕ ꯑꯗꯨꯒꯤꯁꯨ ꯁꯨꯃꯥꯏꯅ ꯂꯩꯌꯦꯕ ꯑꯗꯨꯝ ꯗꯥꯏꯔꯦꯛ ꯆꯠꯄꯁꯨ ꯌꯥꯏꯑꯕ ꯑꯗꯣ ꯇꯧꯕꯗꯤ ꯂꯣꯏꯅꯃꯛꯇꯤ ꯉꯁꯥꯏꯒꯤ ꯑꯍꯧꯕꯗ ꯑꯩꯈꯣꯏꯒꯤ ꯅꯣꯠꯄꯤꯗꯨꯗ ꯑꯩꯈꯣꯏꯒꯤ ꯅꯥꯔꯒ ꯆꯠꯈꯤꯕꯗꯣ ꯇꯧꯕꯇꯕꯨ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ ꯑꯩꯈꯣꯏ ꯁꯤꯗ ꯍꯦꯜꯊ ꯆꯦꯛ ꯇꯧꯕ ꯑꯃ ꯆꯪꯉꯦꯕ ꯑꯗꯨꯒꯤ ꯄꯣꯠꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯄꯤꯔꯛꯀꯗꯣꯏꯅꯦꯕ ꯍꯦꯜꯊ ꯆꯦꯛ ꯇꯧꯕ ꯑꯃ ꯆꯪꯉꯦꯕ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯇꯧꯕ ꯑꯃ ꯆꯪꯉꯦꯕ सिगसे आइडियल माइंड बोलगा थमगदी अदुना मोइना अंगा वनिगे हाइदि हौजिकी चही तरा अदिकिना तरा दहिना तरा मा बनुंग लैबसे मसिदा हाइदि मोइसिना कमाइ तरबे हेत करी करी थमगदबनु हाइबसे हाइदि कमाइ तरगा मसादि फिट वना थमगदबनु हाइबसे फजना खंगिबना दे फ्यूचर दसु ai diabetes ba atagi kana ko base bp ko se leidana ba sigi so mo nga mayam lei makada pi haidana ko haidana lupa ki lupi ki fazana kaya kada koi haidana so lagi lupa ani kada kada man koi de time ai mo hi matam dana dina ba yaw le haida ati kadi kadi no kai tro kana screen sigi man so ko nga mayam